Prithvi ki Ahumsuba Lanjao Thoklaba yai Israel amasung Palestinian terrorist group Hamas ki marakta soknariba lan ase yamna aruba phibamda leibaga iroinana Iran asu Israel da khut tharakadra haina singnare madugumba thokdok thokpada Israel gi ally United States soidana yausilakani aduga Russia amasung China na Iran bu support tawrakani haina lan gi expert amana phongdokre Israel na Gaza de attack tawba sina maram oiduna Iran na Israel gi matakta khut tharakpa tarabade Russia amasung China su Iran gi maikaida laisilakuna lana si pauthok sauthorkani haina Professor Justin Bronk na phongdorokle Iran amasung makhoigi proxy force oidiba Lebanon da base tawba Hezbollah na ani suba lanbung hangdorokpa yai masida United States na landa yauksilakna ba warning tawre Russia amasung China gi oina de haujuk phawbadi masa phatharaga leiri haina London ge Royal United Services Institute Rusi ge Senior Research Fellow Professor Bronk na phongdokhe mahak na phongdokliba wafam se ing 1913 da oikiba yamna nungaitaba phibam aduga manai Prithvi gi Ahumsuba Lanjao thokadoribra haina historian Neil Ferguson na pauseda article ama ikhraba matungda nei Gaza da tengbang kharadi pusinba yahangadawre Gaza strip ta kangnaba mawongda tengbang polam sing honjinna bagi damak Egypt ta yaba piragani haina ngarang Israeli sarkar na laukthokre US ki President Joe Biden na haijarakpadage fide pasi lawbani haina Prime Minister Benjamin Netanyahu gi office na thadokhiba warol da phongdokhe pigadawriba mateng asi Hamas ki makhutta yaudriba makhaide chanaba ising hidak lan thakpibada Israel na apanba piroi haina warol aduda haikhe Maduda Gaza da yamna darkar waliba thawgi matangda de karimata pankhide maraksida US ki President Biden na Netanyahu ga unabada US na Israel gi damak lepli haina phongdokre Gaza hospital da pokhai ki badu Israel na natte atopa party na mali haina su Biden na haikhe